Mayapur Mamakpu Anoba video update Amada Amukahanna Taram Noksiri Ihan Hanbada National Payments Corporation of India gi Unified Payments Interface Natragana Ikona Samna UPI Haina Kangna Riba Siga Loinana Rupe Card Su France Riba country Sida Chanaba Hogadori Hai Riba Wafamasi Haukriba Sagon Sen Numit June 16 gi Numit Asida France Riba Indian Ambassador gi Maikaidagi National Payments Corporation of India (NPCI) amasung the International and Lera Network of France anisigi marakta Memorandum of Understanding MOU ama sign tawkre aduga France ta UPI gi system asi chanaba hauragani haiduna mahakna fongdorakibani. UPI system asi Nepal, Bhutan, Singapore amasung United Arab Emirates hairiba countries asidadi sinaba haukrabani adubu Europe amasung Western country asida UPI system asi sinabasi France na ihan hanba oigadoribani. Hairiba khongthang asi India gi oinadi yamna chawba success amakhakni masiga loinana France khakta nattana European Union gi leiriba countries asidasu UPI system asi season hananubagi damakta push townubagi damakta India gi maikaidagi honagadori. France hairiba country asida leiriba miyamsing asi haujiksu ayambana karigumba transaction ama tawba matamda cash oina payment tawba si adumak sanari. Hairiba asi India gi UPI asigi oinadi yamna chawba opportunity ama suksoisoidana oigadoribani masiga loinana France ta leiriba akigi India gi lairik laisu tamduna leiriba mairosing natragana tourist natragana company kayama Indian company kayama leiriba asi UPI system asi sizinaduna transaction tawba yabagi opportunity adu atuba matamda suksoisoidana fanglagani. India amasung France na lokalakliba khongthang asida country ani sigi oiba mari amasung tungda lakadoriba matam asidasu kusamnaduna chatpa pamba country ani sigi leiriba relationship mari asi lakadoriba matam asidasu phagadhanba pambagi mami adusu adumak tari. India gi maikaidagi European Union amasung India gi leiriba mari asida anauba development sing poraknabagi damakta yamna kanna honari nakalamaromda France tagisu Indiana ki Western gi Europe ki leiriba country sing asiga mari naksinanaba honaba matamda UK hairiba country asiga India ga sesilagliba mari asidagi divert tawduna France na UK ki mohsinduna India goina mari naksinabagi damakta honari. UPI system asi France na accept tawrakraba matungda atopa countries sing maruina Western European countries sing asina su accept tawrakpa yabagi chance adu yamna hengalakli. Video si mata asida losinjarage mathangi anoba update amada amuka hanna thengnarasi.